Laingakna numidangi matamda curfew thamkhre. Manipur Sarkar ge Home Department na COVID-19 dagi section navage thawrang paikhat po oina ngasi numidang pung taruk tage nongalakpa ayok pung mari phauba curfew thamkhre. Masi December 18 phauba chatnabasu order asida khanghalle. Masiga mari lainana district magistrate singna nongmagi sangdraba yadraba pot puba truck sing amade official duty da mathau tawriba sing konsindanaba hukum thongnaba khanghanbaga loinana hospital nursing home clinic dispensary amade all chemist amasung pharmacy sing curfew asina konsiloi haide. India Today ge state of the state conclave and award 2020 laibak asigi apikpa state singi manungda Manipur na most improved state ke overall Tare. India Today ge state of the state conclave and award 2020 da apikpa state singi manungda law and order yauna overall da Manipur na most improved small state ki award phangle. Mana asi Manipur ki chief minister N Biren na paikhatliba thabak thoram sing miyam da mahakna phangaliba khudong chaba singda yumpham oiraga pirakpane. Apunba score 2000 gi manungda Manipur na lising amaga chani kungani pan dasmek mari phangkhe. Manipur ga hek thangnana ani suba takhiba Tripura ge score na lising amaga chamaga humpuga taruk dasmek taret phangkhe. Sahi asigi oina COVID-19 ki pandemic laibana maram oiraga India Today ge sahi gi oiba conclave ase virtual da pangthokpane. Manipur gi oina phangadaba trophy ado India Today ge bureau laktuna ngasi khusinakhe. Manipur na most improved state Tare haibagi paw ase CMN Biren gi mail da tha asigi chaichat tara da khangalakibane. CMN Biren ge lising makhada Manipur da paikhaliba thabak thoram singbu masak khangbiduna India Today na mana pirakpa asida maikai kayadage N Biren bu thagatpa phongdoknarakle. India Today na the state of state haiba thimsida sahi khudingi oina pangthokpa analysis ke manung channa Bharat ki manung daleriba karamba state singi miyamna khwaidagi khudong chaba phanglibagi haiba khangdokna ba honari. Study asina matam gi matung inna state singi pangthokliba thoram sing yangsinduna lai maru oina sahi manga gi manung da lakpa ahongba sing record tawduna thamle. Masigi manung channa business ki lamda amade hingliba punsi mahingi mawong mataw yengli loinana economy, agriculture, education, healthcare, infrastructure gi lamsing asidasu yengle. State amagi law and order gi phibam laingakpagi mawong, entrepreneurship, environment, sakhot thawrang amade lu nanba khudingmaksu yengle. Goa na best performing small state overall, Assam na most improved big state overall amade Tamil Nadu na best performing big state overall takhe. Manipur na mana asi phanglakpada miyam na harauba phongdoknarakle. CVI Imphal branch ke staff taraga nithoi positive oibadage pung nifuga nipan thingjinkhre. State Bank of India CVI Imphal branch MG Avenue da thavak tauba karmachari taraga nithoi COVID-19 positive oibadage pung nifuga nipan thingjinkhre. SBI Imphal branch ta COVID-19 laichet asina pirakliba saitheng asi yenglaga positive oiraba miyoi sing asiga naknaruba sokna samnuruba miyoi sing district surveillance officer Imphal West district ta report tauranaba DC Imphal West na cherol amasu Toukhre. Laichet asina hena makata na sandroktringai section thawrang mangjauna na lokhatuna contract tracing taunaba thawrang asi lakholakpani hainasu cherol asina makatare. MG Avenue da laiba SBI Imphal branch ta laichet asina oiragliba mawong asi yenglaga ngarang dagi pung nifuga ni pansupna na khudaktagi thingjinkhibani haire. Numit tarane shutdown Toukhre Bisnupur district headquarter da imung amage mama amadi masanupa yauna miyoi ahum numit marini mangani gi manungda siba yauksilakpa atopa miyoi sing COVID-19 positive oiba yauksilakpa miyoi kayana hospital da aruba phibam da laikan aduna leiriba phibam sing asi yenglaga ngasi dage Bisnupur Kaithel numit tarane gi oina shutdown Toukhre. Kaithel shutdown tawbagi warep ase Manipur lenga ki yathang amaga loinana Bisnupur Kendra gi MLA Govindas Konthokjam gi mijeng makhada semkhiba local COVID awareness kam enforcement committee ama oiriba United Development Committee gi mihut sing Bisnupur Municipal Council ke ward number 12 ke councillor sing yauna chairperson na chair lauduna council asigi office ta ngarang ayuk pung tara makhai taba matamda phamkiba mifam amada warep adu laukhibani haire. Lainga ki ayaba yaudana lau uriba labukta sajiluba sing saitheng nanggadore. Ngak ngaidana isana sidokpiyo CM
Manipur gi lau unariba laukfamsingda leingaki mari leinabasinggi ayaba yauduna pangsada sagaluba miyoising the Manipur Conservation of Paddyland and Wetland Act 2014 gi makada saitheng nanggadore. Laingang na sidok pa ngaydana isa-isa na sidok piro haina Chief Minister N. Biren na phongdorokle. Pausi asiga wari sanabada Chief Minister N. Biren na hai Manipur Land Revenue and Land Reformation Act MLRN LRX chanariba Manipur gi mafamsingda lairiba lau unariba laukfamsing ase kanana bagidamakta Manipur Legislative Assembly na the Manipur Conservation of Paddyland and Wetland Act 2014 ase pass tawduna Gazette notification thokiba laire. Ngasi Jennimsta COVID na miyoy ama laikhidre. COVID-19 positive oibadagi Porompata lairiba Jennims Hospital gi COVID ward ta layengduna lairakhiba nupa ama ngasi ayuk pung 9:40 taba matamda laikhidre. Laikhidraba miyoy asigi maming Khaidem Santa sahi 59 ne Imphal West ke Lilong Sajingdagi ne. Miyoy ase haukiba November gi tang 15 gi numit yungba matung pung 12 ga minute 13 taba matamda Jennings Hospital da admit tawkhibane. Miyoy asi hanasu tongan balaina kayana naduna leiba miyoy ni haire. COVID Hospital ge ICU mai Chakpada manga sire. Gujarat ke Rajkot City da leiba COVID-19 na naraba patient singbo layeng nanaba sakiba COVID-19 gi hospital amada ngasi nongalamdai da mai hauratuna chaglakpadage hospital asida layeng liba patient manga sire. Pawasi gi matung inna thogdok asi thokiba matamda ICU ward aduda punna patient taraga mathoi laiki haire. Makhoi sing asigi marakta tarukti kanba ngamhauke adubu makhoi manga amade mai chaglakpa aduda yaukhiduna Sikre haire. May ado hospital asige anisuba mathondagi haurakpa short circuit na oiramba yai haire. Rajkot Fire Brigade ke official amana phongdokhibada Uday Sivan da hospital da ngasi ayuk nongalamdai pung amarom tabada may chakle haina pau phangbadage mafam atuda thuna yangna sangsinduna may kanbagi thabak chathakhi. Patient kuntraga humdoi admit tawraga leiba hospital aduda patient ahumde ICU ward ta kanba ngamdana laikhidawani haire. Adubu patient ani amana rescue tawrabasu mayna masada chakbagi chang wangkhiduna punna miyoy manga laikhidawani haina paw aduna makha tare. Ningsingba yai haukiba August thada Ahmedabad ke private hospital amada may chaglakpadage COVID-19 gi patient nipan laikhidawagi thogdoksu laikhravane. Pune da Peswa iragi animal skeletal phangkhre. Pune gi metro site ama tokthokpada ariba matamgi sagi saru phangkhre. Saru adu dating tawduna yengbada Peswar Pune da rule tawringai matamgi ni haiba khangma ngamkhre. Saru sing adu samu amasung bovine sa singini chaurakna sahi chani amasung sahi chahum lo marakta lai haina expert sing na haire. MiG-29 trainer jet kai khre. MiG-29 trainer aircraft ama ngarang numidang wairam Arabian Sea da mangkhre. Indian Navy ge aircraft asigi pilot amade rescue tawre aduga anisuba pilot adu nongthak aduga laikhada kanna thiri haina Navy gi pawda haire. Thogdok asigi mari leinabasing high level inquiry tawnanaba yathang thokhre. Farmer singge Delhi khongchat saina phudat khre tear gas cell masing khangdana kapsin khre. India lenga ke anoba pham lo singi mayokta asoba wakat khongchat ama Delhi tamna chatnaba sangsilakpada. Haryana Delhi ngamkhaida ngasisu farmer singi mathakta tear gas kapkhre. Farmer singge kanglup singna tractor da sinjak sing yauna tangai fadaba sing supply tawnaba barricade kaya thugaiduna tongan ba mafam singdagi sangsinnaba honare. Tingkhang tara khaduna mafam kaya da thingle aduga maru oiba lambi singda khongban dawna tokthoklaga thamle. Tongan ba farmers organization singna Prime Minister Narendra Modi da negotiation chathanaba aduga farmer singbu Delhi yongna lakpa yahanaba demand tawduna sepau ikhre haire. Farmer singdata COVID-19 guideline ngangnaba police na karigidamak honaribano haina hangladuna Bihar election da de kamdauke parliamenta farm law pass tawbada makhoina kari tawke. Aikhoi COVID na kihanba ngamloi law sing asi yamna sathiba lawmi bu wahanbani haina phongdoki haire. Serum Institute of India na puthokliba coronavirus ki vaccine PM na Pune da chatuna hakthengna na yengsingadawre.
Pune da laiba Serum Institute of India Private Limited ta India gi Prime Minister Narendra Modi hayeng satuna institute asina puthokliba COVID-19 vaccine ge status vaccine asi karamba matamda launch tawgani production capacity loinana distribution management ki matangda Prime Minister Narendra Modi masana hagthengnana satuna yengsingadawre hayeng satgadawriba Prime Minister gi khongsat asiga mari leinana darkar oiba section thawrangi thabak thawram sing paikhatpa haukhre haire panba yaba amana Serum Institute of India ge Chief Executive Officer CEO Dag Punowala ge matung inna AstraZeneca amade Oxford University ga khusamnaraga puthokna bhonariba COVID-19 vaccine Covishield ge final interim data report UK government na pirakadava asida vaccine ase safe amadi oi haibagi report laklagade vaccine asi India da emergency use ki damak Drug Controller General of India ECJI da apply tawragani haiba wafam phongdokma laikhrabani